Miyoi ani phuram bata natana nongmei kaptuna kihalamba da chenaba Miyoi ani phare ngasi March ki tang amada Manipur news reader ki channel dagi Hairok part 2 gi L Rojit amasum Hairok part 3 dagi TS promote koba Miyoi ani bo hokiba February 13 ki numidang atheng bada Hairok part 2 Devi mandap laikai da leiba pan dukan amagi mamang na maikhum uptuna lakpa Miyoi mapan tarana phuram bata natana nongmei kaptuna kihalam kiba thakdok ta chenabani haiba Miyoi ani police na phare haidi Thawal District Police na farba Miyoi ani aduda Hairok part 3 ningthauzam lairektagi laisram hero jisai kun gomdoi apokpe el angausana amasum Hairok part 2 laisram laikai laisram Arun Kumar Allies nauba sai kun gamanga apokpe el Muhendrone makhoi ani hauzik police custody ta thamli hayeng court ta puthokani hairi amaromda el Rojit amasum TS promote pu phuram bata natana nongmai phawba kaptuna kihalam kiba thawdo adubu yaningdaba phongdokpaga loinana mara leibasing sairak piyu haiba demand tawraduna wakat mifam ama Hairok part 2 bazar auto parking da phamkre wakat mifam aduda miyam tinma mafam da nongmai kaptuna mi kihanba mi